ꯊꯋꯥꯏ ꯇꯔꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 3 ꯏꯪ ꯀꯨꯝꯖꯥ 2018 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯕꯤꯍꯥꯔꯗ ꯌꯨꯉꯧ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯅ ꯕꯤꯍꯥꯔꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯧꯁꯦꯔꯥ ꯁꯦꯛꯇꯔꯗ ꯂꯥꯟꯃꯤꯁꯤꯡꯒ ꯗꯤꯋꯥꯂꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯗꯤꯋꯥꯂꯤ ꯈꯨꯗꯤꯡꯒꯤ ꯕꯣꯔꯗꯔꯒꯤ ꯃꯐꯝ-ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯧꯅꯥꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯜꯂꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯍꯔꯥꯎ ꯀꯨꯝꯃꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯃꯤꯑꯣꯏ 2 ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀꯔꯣꯔ 19 ꯑꯣꯏꯒꯗꯕ ꯍꯤꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜꯅ ꯐꯥꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯤꯡꯗꯤ ꯑꯁꯤꯝ ꯆꯍꯤ 19 ꯑꯃꯁꯨꯡ ꯇꯔꯨꯟ ꯆꯍꯤ 19ꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯔꯥꯖ꯭ꯌ 9 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯗꯦꯡꯒꯨꯒꯤ ꯀꯦꯁꯦꯁ ꯊꯦꯡꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯅꯕ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯚꯤꯌꯥꯅ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 1ꯗ ꯐꯝꯈꯤ꯫ ꯗꯦꯡꯒꯨꯒꯤ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯔꯥꯖ꯭ꯌ 9 ꯑꯗꯨꯗꯤ ꯍꯔꯤꯌꯥꯅꯥ, ꯄꯟꯖꯥꯕ, ꯀꯦꯔꯂꯥ, ꯎꯠꯇꯔꯥꯈꯟꯗ, ꯗꯦꯜꯍꯤ, ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯉꯁꯤ ꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ-ꯃꯐꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯆꯦꯠꯂꯕ ꯃꯔꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯍꯟꯗꯨꯅ ꯌꯥꯏꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕ꯭ꯔꯥꯟꯗꯦꯗ ꯐꯤꯔꯣꯜꯁꯤꯡ ꯁꯤꯜꯆꯔꯗ ꯂꯣꯟꯅ ꯇꯨꯗꯨꯅ ꯌꯣꯜꯂꯝꯕꯗꯒꯤ ꯃꯤꯑꯣꯏ 2 ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯍꯣꯡꯕ ꯐꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯨꯔꯒ ꯕ꯭ꯔꯥꯟꯗꯦꯗ ꯁ꯭ꯇꯤꯀꯔꯁꯤꯡ ꯅꯞꯁꯤꯟꯗꯨꯅ ꯇꯥꯡꯅ ꯌꯣꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯄꯥ 200-300ꯗ ꯐꯪꯕ ꯐꯤꯔꯣꯜꯁꯤꯡ ꯕ꯭ꯔꯥꯟꯗꯦꯗ ꯁ꯭ꯇꯤꯀꯔ ꯅꯞꯁꯤꯟꯗꯨꯅ ꯂꯨꯄꯥ 2,200-3,000ꯗ ꯌꯣꯜꯂꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯥꯁꯤꯟꯅꯕ ꯁ꯭ꯇꯤꯀꯔ ꯅꯞꯁꯤꯟꯗꯨꯅ ꯕ꯭ꯔꯥꯟꯗꯦꯗ ꯐꯤꯖꯣꯜ ꯃꯥꯜꯍꯟꯗꯨꯅ ꯑꯍꯣꯡꯕ ꯐꯤ ꯇꯥꯡꯅ ꯌꯣꯜꯂꯝꯕꯗꯒꯤ ꯄ꯭ꯔꯀꯥꯁ ꯄꯦꯒꯨꯂꯤꯌꯥ ꯑꯃꯁꯨꯡ ꯒꯧꯇꯝ ꯃꯍꯜꯗꯥꯔꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ CBSEꯅ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12ꯀꯤ ꯄꯔꯤꯈꯥꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 13 ꯑꯃꯁꯨꯡ ꯇꯥꯡ 18 10 ꯑꯃꯁꯨꯡ 12ꯀꯤ ꯄꯔꯤꯈꯥ ꯍꯧꯔꯒꯅꯤ꯫ ꯋꯥꯍꯪꯁꯤꯡ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ OMR ꯁꯤꯠ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯈꯨꯗꯤꯡꯗ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯄꯔꯤꯈꯥ ꯑꯁꯤ ꯇꯥꯔꯝ 2 ꯊꯣꯛꯅ ꯂꯧꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯔꯝꯒꯤ ꯄꯔꯤꯈꯥ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯔꯝꯒꯤ ꯄꯔꯤꯈꯥ ꯈ꯭ꯔꯤꯁ꯭ꯇꯀꯨꯝ 2019ꯒꯤ ꯃꯥꯔꯆ-ꯑꯦꯄ꯭ꯔꯤꯜꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅ CBSEꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯂꯧꯈꯤꯕ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯤꯖꯜꯠꯁ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ CCE ꯃꯦꯟꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯗꯦꯠꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯖꯜꯠ ꯑꯁꯤ APSCꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ www.apsc.nic.in ꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ APSCꯅ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯣꯅꯥꯏ ꯀꯁꯥꯔꯗ ꯂꯩꯕ ꯁꯤꯕꯁꯤꯡꯒꯤ ꯏꯔꯥꯠ ꯊꯧꯔꯝ ꯍꯌꯦꯡ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯗꯅꯕ ꯂꯩꯍꯧ ꯂꯩꯄꯣꯛꯆꯤꯡ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯞ ꯀꯁꯥꯔꯅ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯑꯒꯔꯇꯂꯥ ꯆꯠꯀꯗꯧꯔꯤ꯫ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ 13 ꯐꯥꯎꯕ ꯑꯒꯔꯇꯂꯥ
दा रविंद्र शतवार्षिकी भवनदा पांथोकदबा ईस्टर्न जोनल साइकेट्रिक कॉन्फ्रेंस दा डॉक्टर लेनिन अथोइबा वांगांगलोई ओइना सरुक यागदोरिबनी। राजा राममोहन राय लाइब्रेरी फाउंडेशन की मखादा मणिपुर स्टेट सेंट्रल लाइब्रेरी ना चाही खुदिंगी लमदम असीगी अईबा अईबिसिंगदगी लैदुना लाकपा लाइरिकसिंग हंदक चाहीगी ओइनसु लैननबा स्टेट शेयर लुपा लाख कुन मणिपुर स्टेट सेंट्रल लाइब्रेरी की अकाउंट हापतुना थमले हाइना आर्ट्स एंड कल्चर अमदी सोशल वेलफेयर डिपार्टमेंट की डायरेक्टर nganगom उत्तमना फोंगदोखरे। वाफम सिंगारांग पेट्रोटिक राइटर्स फोरम न सिंधुना पांथोखिबा मनी तायनजमना इबा रेडियो ड्रामा की लाइरिक एवार्ड 1 लाख फोंबगी थौरमदा डायरेक्टर असिना फोंगदोखिबनी। नवंबर की तांग 8 नोमाइजिंग नुमिता काछार की मोरागांग अनवार हॉलदा सिम्पोसियम अमा पांथोकदौरी। सिम्पोसियम असी इस्लाम एंड इट्स सिग्निफिकेंस इन पांगल सोसाइटी हाइबा हिरम असिदा स्कॉलर कयाना मरी लेनबा हिरमसिंगदा पेपर पाथोकदौरी। सिम्पोसियम असी आसाम मणिपुरी मुस्लिम यूथ फ्रंट की मसा अमा ओइना लैरिबा डिपार्टमेंट ऑफ इस्लामिक स्टडीज एंड पांगल कल्चर ना थौबु ओइरगा सिलांगजबनी। थौरम असिदा ख्वाई तराबु लेंबिरकनबा आसाम मणिपुरी मुस्लिम यूथ फ्रंट की माइकैदगी पाउजेलकली। पाउ लोइजरे। फीडबैक चैनल ना ताबिरिबसिंगबु अमुक हन्ना इकाई खुमनजरी अमसुंग चैनल असिबु लाइक शेयर अमदी सब्सक्राइब तौबियो।